Irang asina maram oiraga lanjenaduna leiriba miyoi lising humfurom asi masa masagi mayumda chaning tana lehenanaba lengakna hotnagadabani haina Rashtrahit Sarbopari Sangathangi National President Shohan Girina Fongdorakli wafam asi numit kharagi khongchatta Manipurda lakiba mahaki khongchat ka mari lenena ngasi Imphal East District ki Akampata leiba Ideal Girls College ta hangba relief camp ta laktuna kematuda leiriba miyoi sing maru oina mahiroi singda boy kolom amadi chanana potlam sing khutsinaba amadi kemadugi fibam yengsinbagi khongchatta fongdokibani Sangathan asigi Chief Patron KHS Bhakta Kumar yauna relief camp asida lakiba mahaki khongchat aduga mari lenena Sohan Girina hai kumja lisingani kungu humdoigi me ahumdagi hawrakiba Irang asina Manipurgi Chawkhat Khongjelda achouba kurau ama thanganbaga loinana miyoi lising humfurom mayum makai leihandaduna lanjenaduna leiriba asi yamna ningba kainingai amani Kemasda leiriba miyoi sing asigi fibam ubada pukning nungshiba fawi hawjik state asida president rule leirabanina state asigi governor na relief camp sing de chatuna lanjenaduna leiriba singi awaba sing yengsinba mathau tai mahaki Manipurgi khongchat asida hiramasigi matangda mahakna governor da unaduna wari sanagani mahakna makhata na hai Manipur da thokliba irang asigi matangda Sangathan asina prime minister president amadi union home minister da memorandum bisinduna state asida NRC chana hanaba state asidagi drug maru fangna muthat anaba amadi hingsa gi thabak chathariba singi mathakta surgical strike chathananaba taksin kibani haina mahakna makhata ki ये सभी को पता है कि कहां से किस तरीके से शुरू हुई थी। मैं उस तरफ नहीं जाना चाहता, लेकिन ये जरूर कहना चाहूंगा कि कोई भी हिंसा होती है उसके बाद एक शांति की वार्ता का दौर शुरू होता है। अभी आप देखेंगे कि रशिया और यूक्रेन का भी युद्ध हो रहा है, विश्व कहीं ना कहीं युद्ध में धंसता जा रहा है, लेकिन भारत की धरती जो वासुदेव कुटुंबकम की बात करती है, अतिथि देवो भव की बात करती है और सबको साथ लेकर चलने की बात करती है, उस धरती पर अगर इस तरह की हिंसा हो रही है और हमारे जो नागरिक हैं उनको अगर इस तरीके से कैंपों में रहना पड़ रहा है, तो ये हमारे सरकार के लिए भी बड़ा ही एक तरह से कुठाराघात है। और अब ये समय आ गया है कि सभी मिलकर मणिपुर की समस्या की ओर देखें और सबसे पहले जो 60,000 लोग विस्थापित हैं इनको सुरक्षित, सरकार का दायित्व है कि वापस इनके घर भेजा जाए और इनके लिए जो भी आर्थिक मदद हो सकती है सरकार को भी करनी चाहिए। और मैं सभी संगठनों को भी यही कहूंगा कि उनके माध्यम से जो हो सकता है ज्यादा से ज्यादा अपने देश के नागरिक, अपने भाई, हमारी बहनें, हमारी माताएं, उनके लिए जरूर उनको कार्य करना चाहिए।